Hawaithrak frozen se mayam sumaina mayam su thambiro yum da hauji ising se brung ung sore ko mayam duga Hawaithrak se haijan birani sumaina ngaptang mayam aina ngasi semjaga dori base frozen gi Hawaithrak ni ko Hawaithrak frozen olhalase aduga hayeng koina nga thongda kitang hapninga po matam da ko Hawaithrak se hauji tang yam tang jale kitang ngai sale adubu thu kai ni kitang ho ha ha ba yam nungai bani mayam su yam lai bani ko si process oi dum ujara age adum mamang da kiba isiraw mayam atai tai sudum thaga chabani ko adu ngasi gi sina Hawaithrak ki oidone adudi yengmina si ko mayam han bada patra amada ising se khara sahan birani ko aduduga thum je kitang hapirani hadi yam hap tong nate ko duga ising se brung hek soropaga Hawaithrak to thada doine hauji ising se brung ung sore ko mayam aduduna ai Hawaithrak se hapjarage Hawaithrak se phajana ina samthoga machum khala thamjarabani ko ado yam kuine photong nate minute ani hum khaktang khakne aduga phatlang na lokthagada miyam munna photong nate ba magi machu kai ka se mangdana bagida makta nghaktang khakne ko photoise akoina thum happy do ko mayam magi Hawaithrak se machu mangdana bagida maktani ko Hawaithrak machu se kuina frozen thamak matamda machu mangbani ko aduduna sangtrik sangaga koina megi daga hapagi ga sum yawidana mapalamgi dash tawdaga adu maina sangtrik sangaga leiduine ba adudugida maktani thum hapchari do Maggi ki packet da sangtrik sang yekpado midapta ado mahau su hena leirani aduga kuina thambada machu sangtrik sangaga phajanabani ko thum hapise kumaga phutpi doni ko mayam makhum je ji hangdo se minute ahum phare gise daga mai di medium dani ko ahan bagi da long rung sokol han bagi mai do kan lekhat ko ne sida medium da aji thangdara si muthalasi ko yare haido se ko masu je hojik saktik sangjale ko adudi mayam hauji akhoi je ice cube khara darkar oi ko ado ice cube khara lawjarage ice cube tarak tu ngai basida aduga sida hapchari pesing sisu fridge thamba aying mani ko mayam sing se yari ga aying ba ngata ni ko hap toise aduga Hawaithrak se haijan birani yam to ni ingdana ba sumaina ngaptang thambirani ko pung inghan doine ma se thuning da na beda makta ice da sumain tawbo akoina ice hapjari maram se maru oina ko ma long ingdaraga magi manung yong na munchalaga pet lauraga kaina tawraga leiraga tawba yadabado adu oidoine ba hadi kaba khak magi minute munjhandana bani hayo manung yong na munjhangidoine ba maisa du leitardi aduduna akoina ice hapjari se munjhangidana ba kaba minute ahum khak minute ani natraga ahum phutpiyo ba aduda puthora idune ba aduga ai minute ahum phujare aduga satlangna ingdahan ba sumaina ice na dadi magi kano se temperature do ingdara leikredana ngaktang thambisi ko sumaina pura inginaba se mayam aina somda phajaba kai lon khandok jaredana ko aduga frozen da thamba ise koina sumba macha masu adigi kahani chawba hendaba adigi athiba zabada di kesu tawdaba kitanga matai thangba khamdek baga sumaina dum yawba je chawdi tawdedana ko adum phajadaba kai hai tare duga sumaina kairi ga tawba hajing phadaba chumba macha masu je loi khandoga hapiyo frozen thamba je maru changchang lawba phajaba nang khandoini ko mayam adum yare ko sigi timing sida loi mak tum mangai jasu yare ina ice ka se khandok jare yang kuina thambai mathau ta de ko ngaptang khak magi tingbi bagi ingdahan bagi wane duga mulo khot pirase aduga ising maningi changse amta yawba yade ko hapchan ba matamda adum aina itatana dum haijabado no mayam su lo sembi ba matamda ising je sumaina chot long thamgiba yade ba adum kangna ma se maninje imung gumba mada adigi phadi sana
ꯑꯐꯕ ꯑꯃꯗ ꯅꯞꯊꯣꯛꯄꯤꯔꯒ ꯊꯨꯅ ꯀꯪꯍꯟꯕ ꯑꯗꯨꯝ ꯌꯥꯏꯀꯣ ꯇꯤꯁꯨ ꯄꯦꯄꯔꯅ ꯈ꯭ꯋꯥꯏ ꯐꯕꯅꯤ ꯇꯤꯁꯨ ꯄꯦꯄꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯑꯝꯇ ꯌꯥꯎꯍꯟꯗꯕꯤꯗ ꯍꯥꯞꯇꯣꯏꯅꯦ ꯍꯣꯔꯦꯟ sida ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯃꯆꯨꯁꯦ ꯌꯦꯡꯉꯣ ꯁꯪꯇ꯭ꯔꯤꯛ ꯁꯪꯗ꯭ꯔꯥ ꯈꯨꯐꯖꯅ ꯇꯧꯔꯝꯅꯤꯗꯣ ꯃꯦꯒꯤ ꯀꯣꯕꯔꯗ ꯌꯦꯛꯄꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯁꯨꯃꯥꯏꯅ ꯃꯆꯨ ꯃꯃꯦꯟꯁꯦ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯑꯗꯣ ꯐꯖꯔꯗ꯭ꯔꯥ ꯁꯪꯇ꯭ꯔꯤꯛ ꯁꯪꯕꯅꯦ ꯑꯩ ꯁꯤꯗ ꯃꯆꯨꯝꯁꯦ ꯐꯖꯅ ꯂꯧꯊꯣꯛꯄ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯂꯥꯁꯀꯤ ꯁꯤꯗꯩꯁꯤꯗ ꯇꯤꯁꯨ ꯄꯦꯄꯔꯁꯤꯗ ꯇꯪꯖꯔꯛꯑꯒꯦ sumai tawaga kawaki warini yamna hekta esu sotra pone badam yara pone do sumai taplapnani ko yam kanna namba nati ko kai hini ba ko maningi kaga lokho pone da to sumai tawaga ꯌꯥꯝ ꯆꯣꯠꯄ ꯑꯣꯏꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯁꯤ ꯂꯩꯔꯦꯗꯣ ꯆꯣꯠꯂꯤꯁꯦ ꯁꯤ ꯀꯪꯉꯦꯀꯣ ꯍꯩꯖꯤꯜꯂꯁꯤꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯕꯅꯤ ꯁꯤꯅꯥꯎ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯏꯖꯩ ꯍꯥꯏꯕꯅꯤꯀꯣ ꯂꯥꯏꯔꯨ ꯍꯥꯏꯗꯨꯅꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯁꯣꯏꯈ꯭ꯔꯒꯗꯤ ꯁꯣꯏꯅ ꯍꯥꯏꯅꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯆꯦꯁꯤꯅ ꯇꯤꯁꯨ ꯄꯦꯄꯔ ꯃꯆꯦꯠꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯊꯝꯕꯁꯦ ꯑꯩ ꯃꯃꯥꯡ ꯆꯍꯤꯗ ꯊꯝꯕꯗꯨꯁꯨꯀꯣ ꯉꯥ ꯊꯣꯡꯕꯗꯒ ꯈꯤꯇꯪ ꯊꯥꯛꯅꯤꯡꯉꯛꯄ ꯁꯔꯦꯡ ꯊꯣꯡꯕꯗꯒ ꯔꯧ ꯊꯣꯡꯕꯗꯒ ꯑꯗꯒꯤ ꯑꯆꯥꯄꯣꯠꯀ ꯍꯧꯕꯗꯒꯀꯣ ꯃꯦꯒꯤ ꯍꯧꯕꯗ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯨꯅ ꯃꯨꯜꯂꯦꯕꯀꯣ ꯑꯆꯥꯄꯣꯠꯇ ꯃꯁꯛꯇꯨ ꯆꯞ ꯃꯥꯟꯅꯔꯦꯗꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯦꯗꯣ ꯁꯤꯁꯦ ꯑꯗꯨꯗꯤ ꯑꯃ ꯇꯥꯍꯧꯔꯦ ꯌꯥꯝ ꯇꯥꯡꯈ꯭ꯔꯖꯥꯠꯅꯤ ꯍꯥꯞꯆꯜꯂꯦ ꯁꯨꯃꯥꯏꯅ ꯈꯔ ꯆꯤꯡꯁꯤꯜꯂꯦ ꯑꯗꯨꯒ ꯃꯆꯦꯠ ꯑꯃ ꯊꯥꯛꯑꯁꯤꯗ ꯅꯨꯡꯁꯤꯠꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤꯀꯣ ꯑꯩ ꯑꯝꯇ ꯎꯠꯆꯔꯝꯒꯦ ꯁꯨꯃꯥꯏꯅ ꯁꯤ ꯇꯪꯈꯥꯏ ꯑꯃ ꯁꯨꯃꯥꯏꯅ ꯆꯤꯡꯁꯤꯜꯂꯨꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯨꯠꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯝꯊꯔꯒꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯞꯅ ꯇꯧꯔꯒ ꯁꯤꯗꯩꯁꯤꯗ ꯆꯤꯡꯍꯟꯕ ꯌꯥꯔꯦꯀꯣ ꯑꯩ ꯍꯥꯟꯅ ꯑꯗꯨꯝ ꯇꯧꯖꯔꯝꯕꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯁꯤꯡ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯇꯧꯖꯕ ꯋꯥꯅꯦ ꯃꯁꯞ ꯂꯩꯍꯣꯏ ꯅꯨꯡꯉꯥꯏꯇꯦ ꯅꯇꯣꯝꯗ ꯃꯊꯟꯗ ꯌꯥꯗ꯭ꯔꯕ ꯏꯟꯊꯕ ꯌꯥꯗ꯭ꯔꯕ ꯌꯥꯔꯣꯏ ꯋꯥꯔꯅꯤ ꯍꯥꯡꯗꯣꯛꯑꯅꯤ ꯋꯥꯔꯅꯤ ꯅꯨꯡꯁꯤꯠ ꯌꯥꯎꯗ꯭ꯔꯕꯅꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯟꯊꯕꯤꯔꯝꯁꯤꯔ ꯃꯔꯨ ꯇꯥꯏꯗꯣ ꯌꯦꯡꯉꯨ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯖꯥꯅ ꯐꯩꯌꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯏꯊꯟ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯔꯦ ꯃꯥ ꯇꯥꯔꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯐꯝꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯗꯦꯠ ꯏꯁꯟꯕ ꯗꯦꯠ ꯑꯝꯇ ꯏꯈꯤꯒꯦ ꯀꯥꯎꯔꯦ ꯑꯩ ꯍꯧꯖꯤꯛ ꯗꯦꯠ ꯊꯥꯕ ꯂꯣꯏꯖꯔꯦꯀꯣ ꯉꯁꯤꯁꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 13ꯅꯦ ꯀꯩꯅꯣꯒꯤ ꯍꯌꯦꯡ ꯒꯧꯔꯒꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯦ ꯑꯗꯣ ꯊꯝꯕꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦꯀꯣ ꯃꯌꯥꯝ ꯊꯝꯕꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯈꯨꯝꯕꯗꯁꯨ ꯑꯗꯨꯝ ꯋꯥꯖꯔꯕꯅꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯄꯦꯟꯅꯕ ꯑꯩ ꯑꯗꯨꯝ ꯉꯝꯃꯤꯈꯩꯗꯤ ꯈꯨꯝꯖꯕꯅꯤꯀꯣ ꯊꯝꯐꯝꯁꯦ ꯐ꯭ꯔꯣꯖꯟ ꯑꯣꯟꯗꯣꯏꯁꯦ ꯕꯔꯞ ꯁꯥꯐꯝꯗꯨꯗꯅꯦ ꯕꯔꯞ ꯁꯥꯐꯝ ꯑꯥꯏꯁ ꯀ꯭ꯌꯨꯕ ꯀꯥꯞꯐꯝ ꯑꯗꯨꯒꯤꯗꯨꯗ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯃꯩ ꯀꯟꯅ ꯊꯥꯕꯤꯌꯨꯀꯣ ꯃꯦꯛꯁꯤꯃꯝꯗ ꯃꯩ ꯌꯥꯔꯤꯈꯩ ꯃꯩꯗꯤ ꯀꯟꯒꯗꯕꯅꯦ ꯍꯥꯏꯗꯤ ꯑꯌꯥꯝꯕꯅ ꯃꯤꯁꯤꯡꯁꯦ ꯃꯩ ꯂꯣꯏ ꯁꯣꯟꯅ ꯊꯥꯅꯔꯝꯃꯦꯕ ꯑꯗꯣ ꯌꯥꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯛꯄꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯣꯏꯅ ꯐꯣꯇꯣ ꯊꯥꯔꯛꯄ ꯃꯇꯝꯗ ꯃꯩꯗꯣ ꯁꯣꯜꯂꯒ ꯊꯥꯔꯝꯕꯒꯤ ꯑꯗꯨ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯃꯨꯁꯜꯂꯛꯄ ꯈꯣꯠꯆꯜꯂꯛꯄ ꯈꯥꯝꯗꯦꯔꯛꯄ ꯌꯥꯎꯔꯛꯑꯦ ꯑꯗꯨ ꯇꯧꯔꯛꯑꯦ ꯕꯔ ꯄꯁꯟꯕ ꯃꯥꯜꯂꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯃꯩ ꯁꯣꯟꯕꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯨꯒ ꯃꯩꯁꯦ ꯀꯜꯂꯤ ꯀꯟꯗꯦꯗꯣ ꯑꯩꯅ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯑꯗꯣꯝꯅ ꯕꯔꯞ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯊꯝꯕꯤꯔꯣ ꯑꯗꯨꯗꯣ ꯑꯥꯏꯁ ꯑꯣꯟ ꯇꯥꯔꯒꯗꯤ ꯀꯜꯂꯦ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯩ ꯃꯨꯠꯈ꯭ꯔꯒꯗꯤ ꯁꯤꯁꯇꯔ ꯑꯩꯈꯣꯏꯗꯤ ꯃꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯃꯩ ꯃꯨꯠꯈ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯍꯥꯏꯖꯔꯒꯦ ꯉꯁꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯤ ꯈꯨꯗꯤꯡ ꯍꯥꯟꯅ ꯌꯦꯡꯕꯁꯤꯡꯕꯨꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯑꯗꯨꯒ
ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛ ꯃꯤ ꯂꯣꯏꯅꯃꯛꯅ ꯌꯦꯡꯕꯗꯤ ꯅꯠꯇꯕꯅꯤꯅ ꯉꯁꯤ ꯈꯛ ꯊꯦꯡꯅꯖꯕ ꯃꯤꯗꯤ ꯉꯁꯤ ꯑꯃꯨꯛ ꯍꯥꯏꯕ ꯋꯥꯠꯍꯧ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯃꯣꯏꯗ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯊꯝꯕꯤꯕ ꯃꯇꯝꯁꯤꯗ ꯃꯩꯗꯣ ꯑꯗꯨꯝ ꯀꯟꯅ ꯊꯥꯕꯤꯕ ꯃꯩ ꯃꯨꯊꯠꯄꯤꯕ ꯌꯥꯗꯕ ꯃꯩ ꯁꯨꯡꯃꯨꯠ ꯃꯨꯊꯠꯄ ꯌꯥꯗꯦ ꯑꯩ ꯅꯤꯡꯊꯝꯊꯥ ꯑꯣꯏꯒꯦꯔꯥ ꯀꯥꯂꯦꯟ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨꯊꯥ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯀꯩꯕ ꯁꯤꯁꯇꯔ ꯑꯩꯈꯣꯏ ꯃꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯃꯨꯠꯂꯁꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯩꯗꯣ ꯃꯨꯠꯁꯅꯣ ꯉꯥꯏꯍꯥꯛ ꯅꯣꯡꯃꯗ ꯃꯨꯠꯂꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤꯀꯣ ꯃꯩꯗꯣ ꯑꯗꯨꯅꯅꯦ ꯃꯩ ꯀꯟꯅ ꯊꯥꯕꯤꯌꯨ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯆꯦꯔꯪꯁꯦ ꯔꯤꯌꯨꯁ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯥꯏꯀꯣ ꯑꯗꯨꯁꯨ ꯍꯥꯏꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯀꯃꯦꯟꯇꯣ ꯑꯃꯨꯛ ꯍꯦꯟꯅ ꯄꯦꯟꯅꯕ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯒꯤ ꯆꯦꯈꯥꯎ ꯐꯪꯐꯝꯁꯦ ꯑꯩ ꯃꯃꯥꯡꯗ ꯌꯥꯝ ꯍꯪꯕꯤꯔꯛꯄꯗꯒꯤ ꯑꯩ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛꯁꯦ ꯍꯪꯕ ꯂꯦꯞꯄꯤꯗꯦꯀꯣ ꯃꯌꯥꯝꯅ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯑꯩꯒꯤ ꯚꯤꯌꯨꯋꯔ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯦ ꯑꯗꯣ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯇꯣꯏꯅ ꯇꯣꯏꯅ ꯁꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯊꯥꯒꯠꯂꯁꯨ ꯃꯤꯅ ꯕꯣꯔꯤꯡ ꯆꯨꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅ ꯍꯦꯜꯂꯛꯑꯒꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯅꯤꯡꯊꯨꯡꯅꯕ ꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯁꯤ ꯑꯃꯨꯛ ꯍꯥꯡꯗꯣꯛꯎꯔꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯁꯇꯔ ꯍꯥꯏꯀꯣ ꯂꯣꯏꯅꯃꯛꯇꯤ ꯆꯥꯗꯧ ꯅꯠꯇꯕꯅꯤꯅ ꯈꯔ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯥꯗꯣꯏꯅꯦ ꯃꯥꯁꯦ ꯑꯩ ꯑꯗꯨꯝ ꯎꯠꯆꯕꯅꯤꯀꯣ ꯑꯩ ꯂꯧꯔꯒ ꯑꯩ ꯑꯣꯛꯀꯗꯕꯗꯣ ꯈꯥꯏꯗꯣꯛꯏꯅꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯅꯨꯡꯁꯤꯠꯇ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯝꯃꯒ ꯐꯖꯅ ꯂꯧꯊꯣꯛꯄꯤꯔꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯥꯏꯠ ꯑꯣꯏꯅ ꯊꯝꯕꯤꯔꯝꯕ ꯑꯗꯨꯅꯦ ꯑꯗꯨꯒ ꯑꯃꯅ ꯍꯋꯥꯏꯊ꯭ꯔꯥꯛꯀꯤ ꯐ꯭ꯔꯣꯖꯟꯁꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯊꯝꯕꯤꯔꯣ ꯌꯨꯝꯗ ꯑꯗꯣ ꯌꯥꯝꯁꯨ ꯇꯥꯡꯕꯅꯤꯀꯣ ꯐ꯭ꯔꯣꯖꯟꯒꯤ ꯍꯋꯥꯏꯊ꯭ꯔꯥꯛꯁꯦ ꯈꯤꯇꯪ ꯄꯦꯀꯦꯠ ꯃꯆꯥ ꯑꯃꯗ ꯄꯩꯁꯥ ꯌꯧꯕꯅꯦ ꯑꯩ ꯄꯥꯝꯃꯨꯏ ꯇꯁꯦꯡꯅ ꯑꯗꯨꯗꯤ ꯂꯩꯗꯧꯕ ꯑꯗꯣ ꯑꯁ ꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯁꯥꯖꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯐꯔꯦꯅ ꯈꯜꯂꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯁꯦꯝꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯩ ꯊꯟꯗ ꯀꯥꯟꯅꯕꯁꯦ ꯂꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯖꯕꯅꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯐꯦꯁꯕꯨꯛ ꯑꯣꯏꯔꯒꯁꯨ ꯏꯟꯁꯇꯥ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯐꯣꯂꯣꯋꯔ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯕꯤꯔꯛꯄ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯑꯗꯒꯤ ꯂꯥꯏꯛ ꯃꯌꯥꯝ ꯅꯝꯕꯤꯔꯛꯄ ꯑꯗꯒꯤ ꯊꯥꯖꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯀꯥꯏꯅ ꯑꯩꯅꯒ ꯁꯦꯝꯕ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯒ ꯁꯦꯌꯔꯒ ꯃꯌꯥꯝ ꯇꯧꯕꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯐꯣꯂꯣ ꯇꯧꯕꯤꯔꯛꯄ ꯑꯩꯒꯤ ꯄꯦꯖꯕꯨ ꯑꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤꯡꯀꯨꯒꯤ ꯁꯥꯏꯠꯇꯒꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯗꯨ ꯊꯝꯖꯔꯒꯦꯀꯣ ꯁꯦ ꯀꯥꯏ ꯊꯝꯕꯁꯤꯒꯦ ꯁ꯭ꯋꯥꯏ ꯃꯔꯛꯇ ꯌꯥꯎꯍꯟꯕꯅ ꯐꯗꯧ ꯃꯥꯟꯕ꯭ꯔꯥ ꯁꯤꯗ ꯌꯥꯎꯍꯟꯕꯅ ꯐꯗꯧ ꯃꯥꯟꯕ꯭ꯔꯥ ꯑꯗꯨ ꯆꯤꯜꯂꯔ ꯊꯝꯃꯣ ꯅꯨꯡꯗꯨ ꯊꯝꯃꯣ ꯊꯝꯃꯁꯤꯔꯣ ꯁꯤ ꯌꯥꯎꯍꯜꯂꯒꯦ ꯑꯩꯈꯣꯏꯗꯤ ꯌꯣꯡꯆꯥꯛꯁꯤ ꯗꯦꯠ ꯏꯍꯧꯗ꯭ꯔꯦ ꯌꯣꯡꯆꯥꯛ ꯏꯍꯧꯗ꯭ꯔꯕꯣ ꯏꯍꯧꯗꯦꯗꯤ ꯌꯦꯡꯉꯣ ꯁꯤ ꯌꯥꯝ ꯁꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯅꯤꯡꯕꯅꯤꯀꯣ ꯑꯗꯨꯝ ꯎꯠꯄꯤꯔꯣ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯀꯩꯝ ꯇꯧꯖꯗꯦ ꯇꯣ 15 March 2026 ꯇꯣ ꯁꯤ ꯃꯁꯛꯁꯤꯅꯤꯀꯣ ꯂꯩꯔꯤꯁꯦ ꯎꯠꯄꯤꯔꯣꯑꯣꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯁꯤꯁꯇꯔꯒꯤꯗꯨ ꯌꯦꯡꯅꯤꯡꯉꯦꯅ ꯁꯤ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯎꯃꯣꯔꯣꯛꯀꯁꯦ ꯑꯗꯨꯝ ꯈꯥꯏꯗꯣꯛꯑ ꯆꯥꯔꯤꯅꯦꯕ ꯑꯗꯣ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯤꯡꯖꯜꯂ ꯊꯅꯝꯃꯤꯅꯦꯕꯀꯣ ꯀꯩꯁꯨꯝꯇ ꯇꯧꯗꯕꯅꯦ ꯑꯗꯣ ꯎꯃꯣꯔꯣꯛꯇꯤ ꯃꯁꯥꯒꯤꯁꯨ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯥꯁꯦ ꯃꯔꯣꯏ ꯃꯄꯥꯡꯒꯨꯝꯕꯩꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯠ ꯀꯌꯥ ꯍꯥꯏꯒꯠꯀꯟꯗꯦꯕ ꯑꯇꯩ ꯍꯋꯥꯏ ꯃꯨꯕꯤ ꯑꯣꯏꯔꯁꯨ ꯍꯥꯏꯒꯠꯀꯟꯗꯦ ꯁꯧꯒ꯭ꯔꯤ ꯍꯥꯏꯒꯠꯀꯟꯗे ꯑꯗꯨꯒ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯇꯥꯔꯒ ꯃꯅꯨꯡꯁꯦ ꯍꯣꯂꯣ ꯑꯣꯏꯅ ꯍꯥꯡꯉꯒ ꯂꯩꯕ ꯄꯣꯠ ꯑꯣꯏꯕꯒꯤ ꯑꯣꯏꯗꯣꯏꯅꯦ ꯃꯥꯁꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯨꯏꯁꯜꯂꯛꯑꯒꯗꯤ ꯅꯨꯡꯁꯤꯠꯁꯦ ꯁꯨꯃꯥꯏꯅ ꯀꯥꯝꯈꯠꯂꯒ ꯑꯗꯨꯝ ꯌꯥꯎꯒꯟꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯕꯗꯒ ꯈꯤꯇꯪ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯒꯗꯤ ꯐꯖꯅ ꯊꯝꯃꯝꯗ꯭ꯔꯒꯗꯤꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯆꯥꯕ ꯂꯧꯊꯣꯛꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯝꯃ ꯐꯖꯅ ꯑꯗꯨꯝ ꯌꯥꯕꯅꯤꯀꯣ ꯑꯩ ꯅꯦꯛꯁꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤꯒꯤ ꯌꯥꯏꯉꯪꯂꯥꯁꯦ ꯌꯦꯡꯉꯣ ꯐ꯭ꯔꯦꯁꯅꯦ ꯌꯥꯏꯉꯪꯂꯥ ꯐ꯭ꯔꯦꯁꯀꯤ ꯑꯩ ꯆꯦꯡꯒꯨꯝ ꯅꯥꯔꯤꯟꯗꯨꯒ ꯇꯧꯔꯒ ꯑꯍꯥꯎꯕ ꯀꯩꯅꯣꯃ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯈꯟꯕꯅꯦ ꯑꯗꯣ ꯊꯕꯛꯁꯦ ꯈꯤꯇꯪ ꯆꯤꯜꯂꯒ ꯂꯩꯔꯦ ꯁꯤ 12 November 2025ꯗ ꯊꯝꯖꯈꯤꯕꯅꯦ ꯄꯨꯔꯥ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯤꯌꯣ ꯑꯗꯨꯒ ꯍꯥꯎꯅ ꯆꯥꯕꯤꯌꯣ ꯁꯧꯒ꯭ꯔꯤꯒꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯔꯤꯕꯁꯦ ꯌꯥꯝ ꯄꯦꯟꯅ ꯆꯥꯖꯔꯤꯀꯣ ꯌꯥꯝ ꯊꯤꯅ ꯍꯥꯎꯅ ꯆꯥꯖꯔꯤ ꯁꯧꯒ꯭ꯔꯤ ꯇꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒ ꯅꯍꯥꯟ ꯀꯩꯅꯣ ꯑꯃ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯊꯥꯒꯠꯆꯔꯛꯑꯒꯦ ꯃꯌꯥꯝꯅ ꯑꯄꯥꯝ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯍꯧꯒꯦ ꯃꯦꯁꯦꯟꯖꯔꯗ ꯃꯌꯥꯝ ꯏꯕꯤꯔꯛꯄꯗꯣ ꯑꯩꯗꯣ ꯃꯦꯁꯦꯟꯖꯔꯗꯣ ꯍꯟꯕ ꯉꯝꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯅ ꯀꯃꯦꯟꯇ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝ ꯑꯩꯅ ꯊꯦꯡꯅꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕ ꯃꯦꯁꯦꯟꯖꯔꯗꯨꯗ ꯑꯩ ꯀꯌꯥ ꯆꯪꯗꯕꯅꯤꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯍꯪꯕꯤꯅꯤꯡꯕꯗꯣ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯃꯌꯥꯝ
ꯐ꯭ꯔꯤꯖꯁꯤꯁꯨ ꯀꯨꯏꯅ ꯍꯥꯡꯕꯒꯤ ꯁꯥꯏꯟ ꯇꯧꯔꯛꯑꯦ ꯀꯨꯏꯃꯟꯈ꯭ꯔꯦ ꯊꯣꯡ ꯂꯣꯟ ꯇꯤꯠ 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 ꯍꯥꯏꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛꯇ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯄꯨꯟꯅ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ